Hello, welcome back. ngasi ngasi video se keno ne akogi gari ki seat cover se karamba ai je half ke ngasi je gari ki akogi seat belts sorry seat cover se sige seat cover se si half ke na sat pone ba ado yeng se mafam du yor kan da ina seat cover sing gi hapet moi gi da lady ba ko gari sing da khoi gi equipment half ya ba sing da ai mathang da muchar gari seat su makal lay do yam tang ma su lay ko tang da su lay awong ma su lay ado ai su karam hap tu no khang dre do brand yang ga ham de or ga afa color ko ai dum hap sara ge yeng mina se kari half ya ba gari da karam kam laidna kam yam laidna ba adu sum ai mai da kan da sum half ya ba sing da tam sum charake adu yeng mina se karam price na kya no mai to na dai bai yam dai share to charake adu yeng mina se ko subscribe to da ba yaur ga di sum subscribe to yo abi sigi channel sida maroi na khoi gari ga mari leina ba content nga thane ba ina mayami da makta pur ga la ka doi se dana som aina video upload to kuding dom da miss oidana ba subscribe to matam su bell icon su press to yo matang yang nersi maka ta ba de hore sei en wajer si hapa ni ko khoi brother sing am kana honori ko 실례 하파 호래 브로시 하파 로이브시 꺄암 꾸니 상가네 35 40 minutes kumko adum yam tappa oiti ko mo fija si mat plate so sida hapa ni ko hapa loire ko hore no ko ling do si ko 시트 로프가 시타메가 지진 하나 합쳐서 검지 내가 더 गाड़ी से लो से लगा दो रे यहाँ बा कार वॉश की आमदनी को से भाई मत đang car wash tàu bụi không sao zoom lấy sida lấy đây cô ai khơi gì đây ada di hết rồi buka ut cái nào tàu ra sida por aga ula cái này si cái nào đó này rain visor đó này cô mới punch thay quality đi đâm moi khara delay ko quality je ada sigi quality se khara handa bane hai lising home pi ba julai adagi lising ani mu pi ba ma dugi sang den se ada se chrome ya boga do le ho ko se chrome ga pa ga do sine look wise yeng ba da si ha pa ga da kitang yeng se kitang din nung ai de aduga sit ki do ai hapet hajar ke ko sini mai sit hap sigi keno sini quality se moi su sisu makal aina sabagan makal ani lerame ada si quality sina ani dudagi handa budune go handa ba quality dune si makoi na habdo sing taret ka samanga sumaina hai go sigi keno aduga sisina sigi mathaki variant do sigi mathaki variant haje mathaki quality kitang leiba hai tare go aduduna khoi gi lising moina habdo sing tara trama thoi i chang adumaina hai adoina mathaki do aina color adu hap ke na khan mane ko do color option du di khoi khaningai le hodra bai tare color option do khoi gi smaina color kitang ango bu gi type da adu mod pu de kitang heng
ꯁꯤꯖꯤꯟꯅꯕꯗ ꯃꯣꯠꯄ ꯈꯣꯠꯄꯒꯤ ꯆꯥꯟꯁꯦꯁꯁꯦ ꯑꯗꯨꯅ ꯈꯔ ꯋꯥꯡꯉꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯗꯤ ꯌꯦꯡꯉꯛꯇ꯭ꯔꯦ ꯁꯨꯝꯕꯁꯤꯅ ꯈꯤꯇꯪ ꯃꯣꯠꯄ ꯈꯣꯠꯄ ꯀꯣ ꯔꯐ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯑꯦꯅ ꯑꯩꯅ ꯁꯤꯒꯤ ꯀꯂꯔ ꯑꯣꯞꯁꯟꯁꯦ ꯈꯟꯕꯅꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯏ ꯁ꯭ꯇ꯭ꯔꯤꯞ ꯆꯦꯜꯂꯤꯁꯤꯅ ꯑꯩ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯗꯦꯁꯕꯣꯔꯗꯇ ꯌꯥꯎꯔꯤꯕ ꯀꯂꯔꯁ ꯃꯔꯛꯀꯤ ꯁꯤꯁꯦ ꯁꯤ ꯀꯂꯔꯁꯦ ꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩꯌꯦꯕꯀꯣ ꯁꯤ ꯆꯦꯜꯂꯤꯁꯦ ꯑꯗꯨꯒꯤ ꯑꯩꯅ ꯁꯤꯁꯦ ꯈꯟꯕꯅꯦꯕ ꯑꯗꯣ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯠ ꯀꯕꯔ ꯍꯥꯞꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯗꯦꯁꯕꯣꯔꯗ ꯀꯣ ꯑꯗꯩ ꯏꯟꯇꯔꯤꯌꯔꯒꯤ ꯂꯨꯛꯁ ꯑꯗꯒꯤ ꯑꯁꯤꯗ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯋꯦꯟꯇꯣꯜꯒꯤ ꯀꯂꯔꯁꯦ ꯁꯤꯒꯤ ꯀꯂꯔꯁꯤꯗ ꯈꯟꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯦꯆꯤꯡꯁꯦ ꯍꯦꯟꯅ ꯐꯖꯍꯜꯂꯦꯕꯀꯣ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯒꯤ ꯁꯤꯠ ꯀꯕꯔ ꯈꯟꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯅꯨꯡꯒꯤ ꯏꯟꯇꯔꯤꯌꯔꯒꯤ ꯗꯤꯖꯥꯏꯟꯗꯣ ꯑꯗꯨ ꯌꯦꯡꯉꯒ ꯁꯤꯠ ꯀꯕꯔꯗꯣ ꯈꯟꯕꯤꯌꯣꯕ ꯁꯤꯅꯤꯀꯣ ꯑꯗꯨꯝ ꯁꯤꯠ ꯀꯕꯔꯁꯦ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯀꯟꯅ ꯂꯩꯕꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯌꯦꯡ ꯇꯥꯔꯦ ꯁꯤꯖꯤꯟꯅꯔꯒ ꯃꯇꯝ ꯈꯔ ꯑꯗꯨꯒ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯃꯥꯒꯤ ꯂꯣꯡ ꯂꯥꯏꯐ ꯃꯥꯒꯤ ꯗ꯭ꯌꯨꯔꯦꯕꯤꯂꯤꯇꯤꯗꯣ ꯑꯗꯨ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯗꯁꯨ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯗꯨꯒ ꯑꯩ ꯁꯤ ꯃꯈꯥꯒꯤ ꯐ꯭ꯂꯣꯔ ꯃꯦꯠꯁꯦ ꯑꯩꯈꯣꯏ 7Dꯗ ꯑꯩ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯩ ꯄꯔꯆꯦꯁ ꯇꯧꯈ꯭ꯔꯦ ꯑꯁꯤ ꯈꯔ ꯂꯩ ꯌꯧꯔꯛꯑꯅꯤ ꯑꯗꯨꯒ ꯌꯧꯔꯛꯑꯒ ꯑꯩ ꯍꯥꯞꯄꯒꯤꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯀꯣ ꯃꯅꯤꯡꯒꯤꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯖꯦ ꯁꯤꯅꯤꯗ ꯁꯤ ꯃꯅꯤꯡꯒꯤ ꯗꯤꯖꯥꯏꯟꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯁꯤꯠ ꯀꯕꯔꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯃꯣꯏ ꯈꯤꯇꯪ ꯀꯨꯕ ꯈꯣꯠꯄ ꯂꯩꯁꯦ ꯁꯤ ꯃꯣꯏꯅ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯐꯤꯠꯇꯤꯡꯁꯦ ꯉꯁꯥꯏꯒꯤ ꯑꯃ ꯄ꯭ꯔꯤꯃꯤꯌꯝ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯑꯗꯨꯒꯗꯤ ꯈꯤꯇꯪꯗꯤ ꯈꯦꯠꯅꯔꯛꯀꯅꯤꯅ ꯍꯥꯏ ꯑꯗꯣ ꯐꯝꯃꯀꯥꯟꯗ ꯈꯤꯇꯪꯗꯤ ꯐꯔꯛꯀꯅꯤ ꯍꯥꯏ ꯌꯦꯡꯉꯁꯤ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯒꯥꯔꯤꯒꯤ ꯁꯤꯠ ꯀꯕꯔ ꯄꯥꯟꯕꯗꯣ ꯑꯗꯣ ꯁꯤꯠ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯑꯗꯨꯝ ꯌꯥꯔꯤꯉꯩ ꯑꯐꯕꯗꯤ ꯄꯥꯟꯕꯤꯌꯣ ꯀꯣ ꯑꯩꯅ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯂꯔ ꯑꯣꯞꯁꯟꯗꯣ ꯂꯩꯔꯝꯗꯕꯗꯒꯤ ꯄꯥꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯀꯔꯤ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯑꯩ ꯑꯇꯣꯞꯄ ꯐꯤꯆꯔꯁꯤꯡ ꯍꯥꯞꯄꯛꯄ ꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯀꯣ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯍꯟꯗꯛ ꯆꯨꯈꯤꯕꯗꯣ ꯑꯗꯩ ꯆꯥꯝꯗ꯭ꯔꯤꯕꯀꯣ ꯑꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯐꯔꯛ ꯇꯥ ꯂꯩꯔꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯒꯥꯔꯤ ꯈꯔ ꯃꯣꯠꯂꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯠ ꯐ꯭ꯂꯦꯠꯁꯦ ꯎꯔꯦꯀꯣ ꯁꯤ ꯄꯣꯠꯁꯦ ꯁꯤꯁꯦ ꯂꯨꯄꯥ ꯀꯩꯅꯣꯗ ꯍꯥꯞꯄ ꯂꯨꯄꯥ 700 ꯂꯧꯍꯧꯋꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯃꯔꯤꯅꯦꯕꯀꯣ ꯁꯣꯝꯗ ꯑꯃ ꯁꯤꯗ ꯑꯃ ꯑꯗꯩ ꯁꯣꯝ ꯃꯃꯥꯡꯒꯤ ꯁꯤꯗꯀꯣ ꯌꯥꯎꯔꯤꯁꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯨꯄꯥ 700 ꯂꯧꯍꯧꯋꯦ ꯑꯗꯨꯒ ꯁꯤꯁꯨ ꯑꯩꯅ ꯀꯩꯅꯣꯗꯒꯤ ꯁꯤ ꯄꯣꯠꯁꯦ ꯑꯩꯅ ꯀꯩꯅꯣꯗꯒꯤ ꯂꯧꯕꯅꯤ ꯁꯤꯁꯨ ꯑꯣꯟꯂꯥꯏꯟꯗꯒꯤꯀꯣ ꯑꯦꯃꯥꯖꯣꯟꯗꯒꯤ ꯂꯧꯕꯅꯤꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯀꯥꯟꯅꯩꯀꯣ ꯐꯣꯟ ꯍꯣꯜꯗꯔꯗꯨꯅꯤꯀꯣ ꯌꯥꯝ ꯀꯟꯅ ꯇꯥꯡꯕ ꯅꯠꯇꯦꯀꯣ ꯂꯨꯄꯥ 200-300ꯒꯤ ꯆꯥꯡꯅꯦ ꯑꯗꯨꯝ ꯁꯤꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯁꯤꯠ ꯀꯕꯔ ꯍꯥꯞꯄꯛꯄꯗꯣ ꯑꯩ ꯁꯤꯠ ꯀꯕꯔꯁꯤꯡꯁꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯅ ꯀꯌꯥꯅꯣ ꯑꯗꯒꯤ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤꯡ ꯂꯣꯏ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯣꯔ ꯃꯦꯠ ꯂꯥꯛꯄ ꯀꯥꯟꯗ 7Dꯒꯤ ꯐ꯭ꯂꯣꯔ ꯃꯦꯠꯇꯣ ꯂꯥꯛꯄ ꯀꯥꯟꯗ ꯑꯗꯨꯁꯨ ꯀꯃꯥꯏꯅ ꯏꯟꯁꯇꯣꯜ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯁꯨ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯅꯥꯏꯠ ꯀꯥꯔ ꯋꯥꯁ ꯀꯣ ꯂꯣꯏ ꯑꯦꯁꯦꯁꯔꯤ ꯂꯣꯏꯅꯃꯛ ꯐꯪꯉꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯀꯣ ꯑꯦꯛꯁꯇ꯭ꯔꯥ ꯐꯤꯆꯔꯁꯤꯡ ꯑꯦꯗ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯀꯩ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯂꯣꯏꯅꯃꯛ ꯃꯈꯣꯏꯒ ꯑꯗꯨꯝ ꯇꯥꯟꯅꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯦ ꯑꯗꯩ ꯀꯣꯟꯇꯦꯛꯁꯨ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯕꯅꯦ ꯃꯈꯣꯏꯒꯤ ꯒꯦꯠ ꯆꯪꯐꯝꯗꯨꯗꯀꯣ ꯑꯗꯨꯝ ꯑꯩ ꯀꯣꯟꯇꯦꯛ ꯅꯝꯕꯔ 2 ꯌꯥꯎꯕꯅꯦꯀꯣ ꯑꯗꯩ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯔꯅꯤꯀꯣ ꯃꯐꯝꯁꯨ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯀꯣ ꯑꯗꯣ ꯆꯦꯟꯅꯦꯜꯁꯤ ꯅꯧꯅ ꯊꯦꯡꯅꯕ ꯌꯥꯎꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯒꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯣꯟꯇꯦꯟ ꯉꯥꯛꯇꯅꯦ ꯑꯩꯅ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯆꯒꯗꯧꯕꯁꯦꯀꯣ ꯑꯗꯣ ꯑꯩ ꯐꯤꯠꯇꯤꯡ ꯇꯧꯕꯗꯨꯃꯗꯤ ꯑꯩ ꯐꯖꯅ ꯎꯠꯍꯧꯗ꯭ꯔꯦꯀꯣ ꯑꯗꯣ ꯃꯊꯪ ꯍꯦꯟꯅ ꯑꯃꯨꯛꯀ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯁꯤꯠ ꯕꯦꯜꯠ ꯁꯣꯏꯗꯅ ꯐꯥꯕꯤꯌꯨ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯒꯅ ꯍꯦꯜꯃꯦꯠ ꯁꯣꯏꯗꯅ ꯎꯞꯄꯤꯌꯨꯀꯣ